ꯊꯦꯝꯕꯅ ꯊꯣꯔꯛꯄꯗꯗꯤ ꯁꯨꯃꯥꯡꯗ ꯃꯅꯝ ꯅꯨꯡꯁꯤꯅ ꯂꯩ ꯃꯈꯜ ꯃꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯗꯨꯞ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕ ꯋꯥꯈꯜ ꯆꯔꯥꯡꯅꯩ꯫ ꯉꯔꯥꯡꯗꯤ ꯐꯦꯝꯗꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯀꯩꯅꯣꯅꯦ, ꯑꯁ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩ꯫ ꯊꯦꯝꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯧꯔꯝꯗꯅ ꯃꯅꯤꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤ꯫ ꯃꯥꯅ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯉꯛꯇꯤ ꯉꯛꯂꯤꯕꯅꯤ꯫ ꯅꯍꯥꯟꯒꯤ ꯊꯥꯖꯅ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯒ ꯈꯦꯠꯅꯕ ꯑꯁꯤꯗꯅꯤ ꯃꯥꯅ ꯉꯛꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯕꯦꯝ ꯃꯅꯤꯡꯗꯤ ꯑꯣꯟꯊꯣꯔꯛꯇꯕꯤꯗ ꯀꯩ ꯍꯥꯏꯒꯦ? ꯅꯍꯥꯟ ꯅꯪ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯩꯗꯧꯔꯕ? ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯕ? ꯊꯥꯖ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯩ ꯈꯪꯉꯦ ꯅꯪ ꯍꯥꯏꯗꯣꯏꯗꯣ, ꯑꯩ ꯊꯋꯥꯏꯅ ꯆꯦꯜꯂꯨꯔꯦ ꯅꯠꯇ꯭ꯔꯣ? ꯑꯩ ꯅꯍꯥꯟꯗꯒꯤ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯦ꯫ ꯊꯦꯝꯕ ꯉꯛꯅ ꯀꯝꯗꯧꯅ? ꯇꯨ ꯊꯥꯖ ꯃꯉꯛꯇ ꯁꯤꯔꯤꯕ ꯊꯋꯥꯏꯗꯨꯒꯤ ꯂꯤꯛ ꯑꯗꯨ ꯎꯠꯂꯛꯏ꯫ ꯊꯥꯖꯅ ꯎꯠꯂꯛꯂꯤꯕ ꯂꯤꯛꯇꯨꯗ ꯌꯦꯡꯉꯤ꯫ ꯂꯤꯛꯇꯨ ꯀꯩꯗꯧꯔꯕ? ꯂꯤꯛꯁꯤꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯊꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯁꯤꯔꯤꯕꯗꯨ ꯂꯥꯡꯂꯦꯟ ꯍꯥꯏꯕꯗꯨꯒꯤ ꯊꯋꯥꯏꯗꯨꯒꯤ ꯂꯤꯛꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯍꯣꯏ ꯐꯔꯦ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯉꯟꯅ ꯍꯧꯒꯠꯂꯝꯂꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯊꯥꯖꯗꯤ ꯊꯋꯥꯏꯗꯨꯒꯤ ꯂꯤꯛ ꯁꯤꯔꯤꯕꯅꯤ, ꯃꯗꯨꯅ ꯊꯋꯥꯏꯗꯨ ꯃꯊꯤ ꯐꯣꯡꯗ꯭ꯔꯕꯁꯨ ꯊꯋꯥꯏꯗꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯤꯛꯇꯨꯗꯅꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯌꯥꯎꯔꯤꯕ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯁꯥꯁꯦ ꯑꯋꯥꯕꯒ ꯈꯪꯗꯦꯗ꯫ ꯐꯔꯦ, ꯏꯔꯨ ꯃꯥꯏꯊꯕꯤꯔꯨꯔꯣ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒꯦ꯫ ꯑꯉꯥꯡꯗꯨꯅ ꯀꯔꯝ ꯀꯥꯟ ꯐꯥꯎꯕ ꯑꯥꯗ ꯊꯝꯗꯣꯏꯅꯣ? ꯊꯦꯝꯕ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯊꯥꯖꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯥꯗ ꯊꯝꯂꯝꯕꯗꯨ ꯈꯪꯕ ꯅꯠꯇꯦ, ꯃꯁꯤꯃꯗꯤ ꯃꯥ ꯈꯪꯂꯝꯂꯣꯏꯅ ꯂꯩꯔꯨꯕꯅꯤ꯫ ꯁꯨꯝ ꯈꯪꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯊꯦꯝꯕꯗꯨ ꯊꯥꯖꯕꯨ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯦꯝꯕꯅ ꯏꯉꯛ ꯉꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯁꯨꯝ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯪꯗꯤ ꯑꯉꯥꯡ ꯑꯥꯗ ꯂꯩꯍꯧꯏ ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯪ ꯂꯩꯔꯤꯌꯦ꯫ ꯌꯥꯔꯦ, ꯑꯉꯥꯡꯗꯨ ꯃꯇꯝ ꯈꯔ ꯂꯩꯖꯔꯁꯅꯨ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯩꯈꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯆꯪꯈ꯭ꯔꯦ꯫ ꯊꯦꯝꯕꯗꯤ ꯁꯣꯝꯗ ꯉꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯖ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯊꯋꯥꯏꯗꯨ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯦ꯫ ꯑꯀꯣꯟꯕꯗ ꯊꯥꯖꯅ ꯃꯍꯥꯛꯁꯤ ꯃꯍꯥꯛꯈꯛ ꯅꯠꯇꯦ ꯍꯥꯏꯔꯝꯕꯗꯨꯗ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯥꯁꯨ ꯊꯥꯖꯒ ꯂꯩꯃꯤꯟꯅꯒꯗꯕꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯊꯦꯝꯕ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯃꯇꯝ ꯋꯥꯅ ꯂꯦꯜꯂꯤ꯫ ꯊꯦꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯥꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯊꯥꯖꯗꯨ ꯊꯦꯝꯕꯗ ꯍꯦꯛ ꯃꯣꯃꯣ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯅꯤ ꯊꯦꯝꯕꯅ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯤꯕꯁꯤ꯫ ꯊꯥꯖꯁꯨ ꯊꯦꯝꯕꯒꯤ ꯃꯇꯧꯗꯨ ꯈꯪꯂꯤꯕꯅꯤ, ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯊꯦꯝꯕ ꯀꯤꯅ ꯀꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯨꯝꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯁꯨ ꯆꯦꯛꯃꯣꯛ ꯂꯥꯎꯔꯛꯇ꯭ꯔꯕꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯈꯣꯏꯅ ꯊꯥꯅꯈꯤꯕ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯊꯥꯖꯁꯨ ꯅꯨꯃꯤꯠꯇꯨ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯊꯦꯝꯕꯗꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯊꯦꯝꯕꯗꯤ ꯊꯥꯖꯗ ꯊꯋꯥꯏ ꯆꯪꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯍꯥꯟꯅ ꯀꯤꯔꯝꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯐꯥꯎꯔꯛꯂꯤꯕꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯊꯥꯔꯛꯈꯤꯕ ꯑꯇꯣꯞꯄ ꯊꯋꯥꯏꯁꯤꯡꯗꯨꯒꯤ ꯁꯥꯃꯤꯟ꯫ ꯊꯥꯖꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯈꯪꯗꯨꯅ ꯊꯥꯖꯒꯤ ꯍꯛꯆꯥꯡꯕꯨ ꯁꯣꯏꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯁꯦꯟꯅꯖꯕ ꯑꯗꯨꯗ ꯊꯥꯖꯒꯤ ꯍꯛꯆꯥꯡꯕꯨ ꯍꯩꯅꯗꯕ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ
ꯃꯅꯤꯡꯊꯣꯡꯗ ꯁꯥꯍꯨꯝ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯊꯥꯖ ꯌꯦꯡꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯟꯗꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯊꯥꯖ ꯑꯁꯨꯝꯅ ꯈꯥꯡꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯥꯖꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯃ ꯇꯥꯞ ꯄꯥꯏꯔꯛꯏ꯫ "ꯏꯃꯥ!" ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯕ ꯑꯁꯥꯕ ꯀꯣꯜ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯨꯏ꯫ ꯑꯁꯥꯕꯗꯨ ꯉꯥꯏꯍꯥꯛꯇꯨꯒꯤ ꯈꯪꯕꯗꯨꯒꯤ ꯃꯌꯥꯏꯗꯨꯅ ꯀꯥꯎꯔꯨꯏ꯫ ꯊꯦꯝꯕꯗꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯊꯥꯖꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯨꯠꯇꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯏꯔꯨꯕꯅꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯁꯥꯕ ꯐꯥꯎꯔꯛꯄꯒꯨꯝ ꯄꯣꯛꯈꯤꯕ ꯃꯈꯨꯠꯇꯨ ꯌꯦꯡꯖꯩ꯫ ꯊꯦꯝꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ "ꯀꯩꯅꯣꯅꯦ, ꯊꯋꯥꯏꯁꯨ ꯈꯪꯅꯕ꯭ꯔꯣ? ꯁꯥꯕꯁꯨ ꯐꯥꯎꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕ ꯅꯣꯛꯏ꯫ ꯊꯥꯖꯁꯨ ꯊꯦꯝꯕꯅ ꯀꯔꯦꯝꯅꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯅ ꯄꯣꯛꯈꯤꯕ ꯈꯣꯜ ꯑꯗꯨꯗ ꯁꯠ ꯊꯝꯂꯨꯏ꯫ ꯊꯦꯝꯕꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯒ "ꯀꯩꯅꯣꯅꯦ ꯅꯪꯕꯣ, ꯉꯥꯎꯕ꯭ꯔꯣ? ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯍꯥ? ꯃꯤꯅ ꯁꯣꯛꯂꯒ ꯃꯥꯅꯒ ꯀꯔꯦꯝꯅꯗꯅ ꯑꯩ ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯆꯪꯂꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤꯅꯦ꯫ ꯑꯩꯅ ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯈꯪꯉꯦ ꯃꯅꯤꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯅꯪꯅ ꯇꯧꯔꯛꯂꯤꯕꯗꯣ ꯈꯪꯕ ꯇꯥꯕ." ꯊꯦꯝꯕ ꯊꯥꯖꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯆꯔꯨꯗ꯭ꯔꯦ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯅꯤꯡꯗ ꯉꯥꯏꯔꯤ ꯍꯥꯏꯕꯗꯨꯗ ꯀꯤꯖꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯃꯅꯤꯡꯗ ꯀꯅꯥ ꯂꯩꯒꯦ?" "ꯍꯣ, ꯑꯩ ꯁꯦꯟꯅꯅꯕ ꯃꯥꯏꯕ ꯀꯨꯜꯂꯅ ꯊꯥꯔꯛꯈꯤꯕꯗꯣ ꯑꯗꯨ ꯑꯩ ꯃꯇꯝ ꯌꯧꯔꯛꯄꯗꯨꯗ ꯁꯦꯟꯅꯕ ꯂꯥꯛꯏꯕ." "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ?" "ꯑꯩꯁꯨ ꯈꯪꯗꯦ꯫ ꯉꯁꯤꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯔꯣꯏ." "ꯅꯪ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ?" "ꯇꯧꯔꯛꯂꯣꯏꯌꯦ." "ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ?" "ꯏꯃꯨꯡ ꯆꯪꯂꯛꯄ ꯉꯝꯂꯣꯏꯌꯦ." "ꯑꯗꯨꯒ ꯅꯪꯗꯤ ꯆꯪꯕ ꯌꯥꯔꯤꯅ ꯀꯩꯒꯤ?" "ꯃꯣꯏꯗꯤ ꯊꯋꯥꯏꯅꯦ." "ꯑꯦ, ꯅꯪꯗꯤ ꯊꯋꯥꯏ ꯅꯠꯇꯕ?" "ꯍꯩꯃꯥ, ꯏꯍꯦ, ꯁꯣꯏꯔꯦꯍꯦ, ꯑꯩꯁꯨ ꯊꯋꯥꯏꯅꯦ, ꯃꯣꯏꯒ ꯃꯥꯟꯅꯗꯦ." "ꯀꯝꯗꯧꯅ?" "ꯑꯩꯗꯤ ꯏꯪꯈꯣꯜꯁꯤꯗ ꯊꯋꯥꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯗꯤ." "ꯏꯪꯈꯣꯜꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦꯕꯨꯗꯤ ꯈꯪꯉꯤ, ꯏꯃꯨꯡ ꯆꯪꯂꯛꯄ ꯉꯝꯕꯁꯤꯒꯤ ꯋꯥꯅꯤ." "ꯍꯩꯃꯥ, ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯃꯈꯣꯏꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯃꯗꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯊꯛꯇ ꯀꯥ ꯑꯃ ꯂꯩꯕꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯊꯝꯂꯝꯂꯤꯕꯗꯨꯗꯤ." ꯊꯦꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯨꯝ "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ." ꯑꯃꯨꯛ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯗꯨꯒ ꯅꯪꯗꯤ ꯊꯋꯥꯏ ꯆꯪꯂꯒ ꯂꯩꯔꯤꯕꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯃꯑꯣꯡꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯂꯣꯏꯅ ꯆꯥꯔꯤꯁꯤꯅ ꯀꯩꯒꯤꯅꯣ?" ꯊꯦꯝꯕꯅ ꯋꯥ ꯖꯥꯠ ꯖꯥꯠ ꯁꯨꯝ ꯍꯪꯂꯛꯄꯗꯨꯗ ꯊꯥꯖꯁꯨ ꯈꯨꯝꯕ ꯋꯥꯔꯛꯄꯗꯒꯤ "ꯍꯣ, ꯌꯥꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ. ꯑꯩ ꯆꯥꯛꯀꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯃꯅꯤꯡ ꯃꯌꯥꯁꯦ ꯏꯔꯥꯡ ꯌꯥꯝ ꯐꯠꯇꯦ." ꯊꯦꯝꯕꯗꯨ ꯍꯟꯗꯦ꯫ "ꯃꯗꯨꯗꯪꯒ ꯍꯥꯏꯔꯝꯃꯣ, ꯑꯩ ꯃꯈꯥ ꯍꯪꯖꯔꯔꯣꯏꯕ." "ꯍꯣ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯗꯅꯦ ꯆꯪꯂꯤꯕꯁꯦ, ꯄꯨꯝꯅꯃꯛꯁꯦ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯁꯤꯟꯕꯤꯕꯅꯦ, ꯃꯉꯣꯟꯗ ꯍꯪꯉꯣ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ?" ꯊꯦꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯖꯗꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯉꯛꯐꯝꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯊꯋꯥꯏ ꯆꯪꯂꯕ ꯃꯤꯁꯛ ꯑꯃꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝꯁꯨ ꯉꯛꯄꯤꯔꯝꯒꯅꯤ꯫ ꯃꯗꯨ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄꯗ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ꯫ ꯊꯦꯝꯕ ꯀꯣꯟꯅ ꯇꯣꯃꯥꯜꯗ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯃꯈꯣꯏꯁꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ "ꯈꯣꯏꯖꯨ ꯂꯩꯈꯝꯁꯤ ꯈꯔ ꯊꯥꯁꯤꯔꯥ? ꯃꯅꯤꯡ ꯃꯌꯥꯗ ꯅꯪ ꯁꯦꯟꯅꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯣ ꯆꯠꯈꯤꯅꯕ." ꯊꯥꯖ ꯊꯦꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯊꯦꯝꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ "ꯍꯪ, ꯑꯩ ꯁꯣꯏꯕꯅꯤ, ꯅꯠꯇꯦ, ꯀꯥꯎꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯦꯝꯕ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡꯗꯨꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄꯗꯧꯅ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯦꯝꯕ ꯃꯈꯣꯜꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯥꯔꯝꯕ ꯀꯥꯟꯗꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯜꯗꯨ ꯁꯨꯝ ꯂꯦꯞꯇꯕꯤ ꯇꯥꯕꯗꯨꯗ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ-ꯁꯤꯡꯂꯛꯏ꯫ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯐ꯭ꯂꯥꯁꯇꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯐꯠ ꯊꯥꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯂꯩꯔꯝꯗꯦ꯫ ꯊꯦꯝꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯗꯧꯕ ꯀꯨꯏꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯍꯥꯟꯈꯩ ꯀꯔꯤꯁꯨ ꯇꯧꯔꯨꯗ꯭ꯔꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯤꯔꯝꯗꯕ ꯃꯍꯥꯛꯇꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖ ꯂꯩꯔꯝꯗꯕꯗꯒꯤ ꯃꯁꯥꯗꯨ ꯀꯤꯕ ꯍꯧꯔꯛꯏ꯫
ꯐꯛꯂꯥꯡꯗ ꯈꯣꯠꯂꯤꯕ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯠꯂꯤ ꯊꯦꯝꯕ ꯃꯈꯣꯜꯗꯨ ꯁꯨꯝ ꯍꯧꯔꯛꯄꯗꯨꯗ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯏ ꯅꯄꯥ ꯂꯩꯕ꯭ꯔꯣ ꯑꯗꯨꯗ ꯈꯣꯠꯂꯤꯗꯨꯕꯣ ꯊꯦꯝꯕꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯃꯈꯣꯜꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯊꯦꯝꯕ ꯑꯀꯤꯕ ꯃꯔꯛꯇꯨꯗ ꯍꯥꯏꯐꯦꯠꯀ ꯃꯣꯃꯣ ꯅꯣꯛꯆꯦ ꯃꯥꯅ ꯂꯥꯎꯕꯗꯨꯗ ꯀꯤꯗꯅ ꯇꯣꯛꯈ꯭ꯔꯕꯔꯥ ꯈꯟꯖꯔꯝꯃꯤ ꯃꯥꯅ ꯃꯣꯃꯣꯟꯒ ꯅꯣꯛꯂꯤꯉꯩꯗꯨꯗ ꯆꯥꯛꯁꯪꯂꯣꯝꯗ ꯀꯣꯜ ꯑꯃ ꯌꯥꯝ ꯃꯈꯣꯜ ꯍꯧꯅ ꯂꯪꯕꯒꯨꯝ ꯇꯥꯔꯛꯏ ꯊꯦꯝꯕ ꯅꯣꯛꯂꯝꯕꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯀꯤꯃꯟꯕꯅ ꯃꯁꯥꯗꯨ ꯐꯃꯨꯡꯗꯨꯗ ꯁꯨꯞꯆꯤꯜꯂꯒ ꯂꯩ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯤ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯀꯤꯅ ꯁꯨꯛꯆꯤꯜꯂꯒ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯒꯩ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯤꯗꯅ ꯁꯨꯞꯆꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯆꯞꯇꯤꯡ ꯇꯤꯡꯅ ꯍꯤꯞꯊꯈꯤ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯃꯃꯤꯠꯇꯨꯁꯨ ꯐꯠ ꯎꯏꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯊꯦꯝꯕ ꯇꯁꯦꯡꯅ ꯊꯥꯖꯒꯤ ꯃꯑꯣꯡꯗꯨ ꯊꯋꯥꯏ ꯆꯪꯂꯕꯁꯨ ꯅꯍꯥꯟ ꯃꯈꯩ ꯎꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩꯕꯨꯗꯤ ꯃꯥ ꯃꯤꯀꯞ ꯊꯣꯛꯇꯕꯅꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯇꯧꯕꯖꯥꯠꯂ ꯈꯜꯂꯛꯏ ꯊꯦꯝꯕ ꯃꯁꯥꯗꯨ ꯀꯤꯃꯟꯕꯅ ꯐꯃꯨꯡꯗ ꯅꯝꯕꯔ 1 ꯐꯥꯎꯕ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯗꯨ ꯐꯥꯎꯕ ꯃꯁꯥꯗꯨ ꯀꯤꯕ ꯍꯟꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯤꯡꯗꯁꯨ ꯍꯥꯟꯅ ꯈꯣꯠꯂꯝꯕꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯊꯥꯖꯁꯨ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯊꯦꯝꯕ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯨꯁꯨ ꯑꯗꯨꯃꯛ ꯊꯥꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯦ ꯊꯦꯝꯕ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯥꯅ ꯉꯔꯥꯡ ꯅꯝꯕꯔ 1 ꯇꯧꯁꯤꯟꯈꯤꯕꯒꯤ ꯃꯅꯝꯗꯨ ꯁꯦꯒ꯭ꯔꯥꯛ ꯀꯥꯏꯈꯩ ꯅꯝꯂꯒ ꯂꯩꯔꯝꯃꯤ ꯃꯅꯥꯇꯣꯟꯗꯨ ꯃꯈꯨꯠꯅ ꯃꯦꯟꯗꯨꯅ ꯊꯣꯔꯛꯏ ꯊꯥꯖ ꯃꯄꯥꯜꯗ ꯑꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖ ꯎꯕꯗ ꯊꯦꯝꯕ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇꯨꯗ ꯐꯝꯃꯤ ꯀꯩꯅꯣ ꯅꯝꯊꯤ ꯆꯠꯂꯣ ꯅꯁꯥꯗꯣ ꯑꯝꯇ ꯁꯦꯡꯗꯣꯛꯎꯁꯣ ꯊꯦꯝꯕꯁꯨ ꯁꯥꯎꯕꯣꯏ ꯀꯩꯕꯣꯏ ꯏꯀꯥꯏꯕꯒ ꯈꯪꯗꯈꯩ ꯀꯔꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯉꯔꯥꯡ ꯀꯩꯅꯣ ꯅꯛꯇꯣꯔꯤꯗꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯤꯀꯞ ꯊꯣꯔꯛꯑꯣ ꯍꯥꯏꯒꯦ ꯅꯪꯗꯤ ꯀꯅꯥꯅ ꯐꯛꯂꯥꯡꯗ ꯈꯣꯠꯂꯣ ꯍꯥꯏꯒꯦ ꯑꯩꯅ ꯈꯣꯠꯄꯁꯨ ꯅꯠꯇꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯃꯣꯏ ꯍꯥꯏꯗꯤ ꯃꯣꯏ ꯃꯥꯏꯕ ꯀꯨꯜꯂꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯑꯦ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯔꯤꯕ ꯂꯩꯔꯝꯗ꯭ꯔꯤꯗꯨꯅ ꯀꯩꯅꯣ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯃꯣꯏ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯏ ꯏꯃꯩ ꯅꯪ ꯊꯋꯥꯏ ꯆꯪꯂꯁꯨ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯑꯀꯤ ꯑꯈꯪ ꯄꯤꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ ꯃꯣꯏꯅꯅꯤ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯂꯥꯏ ꯊꯦꯡꯅꯕꯗꯣ ꯅꯍꯥꯟꯈꯩꯗꯤ ꯉꯟꯕꯅꯤ ꯉꯔꯥꯡ ꯊꯦꯡꯕꯩꯅꯤ ꯃꯥꯌꯣꯛꯅꯈ꯭ꯔꯤꯗꯣ ꯅꯪ ꯊꯣꯛꯂꯝꯗꯕꯒꯤ ꯐꯔꯤꯅꯤ ꯊꯣꯛꯂꯝꯗꯕꯗꯤ ꯐꯤꯕꯝꯒ ꯇꯥꯔꯝꯂꯣꯏ ꯑꯦ ꯀꯃꯥꯏꯅ ꯑꯩꯗꯤ ꯊꯋꯥꯏ ꯑꯐꯕꯤꯅꯦ ꯃꯣꯏꯗꯤ ꯊꯋꯥꯏ ꯑꯉꯥꯎꯕꯅꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯣ ꯅꯪꯉꯣꯟꯗ ꯆꯪꯈ꯭ꯔꯕꯗꯤ ꯅꯪ ꯑꯗꯨꯝ ꯉꯥꯎꯆꯠꯅꯔꯦ ꯑꯁ ꯉꯔꯥꯡ ꯊꯣꯛꯍꯧꯗꯕ ꯐꯈ꯭ꯔꯦꯗ ꯑꯩꯁꯦ ꯊꯣꯛꯀꯦꯗꯤ ꯈꯜꯂꯝꯕꯅꯦ ꯅꯪ ꯆꯪꯂꯛꯄꯗꯨꯗ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯅ ꯀꯣꯜ ꯂꯪꯂꯤꯗꯣ ꯅꯪ ꯀꯤꯅꯕ ꯊꯣꯛꯂꯛꯇꯅꯕꯅꯦ ꯏꯁ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯕ ꯑꯗꯨꯒ ꯌꯥꯝ ꯑꯩꯕꯨ ꯀꯤꯍꯟꯕ ꯊꯥꯖꯁꯨ ꯅꯣꯛꯂꯝꯃꯤ ꯊꯦꯝꯕꯁꯨ ꯅꯣꯛꯏ ꯅꯪꯅ ꯉꯔꯥꯡ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯂꯥꯎꯗ꯭ꯔꯗꯤ ꯁꯨꯝ ꯐꯛꯂꯥꯡꯗ ꯈꯣꯠꯂ ꯂꯩꯔꯒ ꯍꯣꯏ ꯃꯣꯏꯁꯦ ꯉꯔꯥꯡꯗꯤ ꯆꯠꯂꯨꯕꯨꯗꯤ ꯐꯅ ꯀꯨꯏꯅ ꯌꯥꯗꯦ ꯅꯪꯅ ꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏ ꯇꯤꯡꯉꯛ ꯌꯦꯡꯒ ꯂꯩꯕ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯂꯗꯤ ꯈꯣꯏꯖꯨ ꯂꯩꯈꯝ ꯍꯦꯛꯇ ꯊꯥꯕꯅꯤ ꯅꯈꯣꯏ ꯆꯠꯍꯧꯔꯣ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯃꯣꯏ 2-3ꯗꯣ ꯆꯠꯈ꯭ꯔꯤꯅꯦ ꯊꯦꯝꯕꯁꯨ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗꯨ ꯆꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁꯦꯁ ꯑꯩꯁꯤ ꯕꯨꯠꯅꯗꯤ ꯀꯤꯔꯕ ꯖꯥꯠꯅꯤꯅꯦ ꯊꯥꯖ ꯊꯦꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯊꯟꯇ ꯈꯟꯖꯩ ꯀꯤꯔꯝꯅꯤ ꯑꯩꯅ ꯍꯥꯏꯖꯤꯜꯂꯒ ꯍꯧꯖꯤꯛ ꯑꯩꯅ ꯑꯔꯩꯈꯩ ꯇꯝꯅꯔꯗꯤ ꯉꯥꯎ ꯆꯦꯟꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯤꯗꯣꯏꯅꯤ ꯈꯜꯂꯒꯅꯦ ꯇꯨꯃꯤꯟꯅ ꯈꯥꯡꯂꯕꯅꯤ ꯇꯝꯅꯅꯤꯡꯕꯅ ꯏꯁꯥꯒꯁꯦ ꯈꯥꯡ ꯂꯥꯛꯉꯝꯗ꯭ꯔꯕꯅꯤ ꯊꯦꯝꯕꯁꯨ ꯃꯥꯕꯨ ꯕꯨꯠꯁꯤꯡꯅ ꯀꯤꯔꯦ ꯀꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯇꯨꯅ ꯃꯁꯥ ꯀꯩꯀꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯊꯥꯖꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯕ ꯊꯥꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯊꯦꯝꯕꯕꯨ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯩ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯊꯦꯝꯕ ꯉꯔꯥꯡ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯇꯦ ꯀꯔꯤꯁꯨ ꯃꯈꯣꯜ ꯇꯥꯗ꯭ꯔꯕꯗꯨꯗ ꯕꯨꯠꯅ ꯃꯥꯕꯨ ꯀꯤꯕꯒꯤ ꯂꯥꯛꯇ꯭ꯔꯕꯅꯤ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏꯁꯨ ꯉꯁꯤꯗꯤ 18ꯅꯤ ꯄꯥꯟꯕ ꯂꯥꯡꯂꯦꯟꯅ ꯑꯔꯣꯏꯕ
ꯌꯦꯍꯦꯛ ꯇꯥꯟꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯊꯦꯝꯕ ꯃꯅꯤꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ꯫ ꯃꯥꯃ ꯇꯣꯃꯥꯜꯒꯤ ꯆꯥꯛꯁꯨ ꯍꯥꯞꯄꯨꯀꯣ꯫ ꯍꯣ, ꯑꯩ ꯉꯁꯥꯏꯅ ꯈꯪꯖꯔꯦ꯫ ꯑꯦ, ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯉꯁꯤ ꯅꯨꯃꯤꯠꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ꯫ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯃꯣꯃꯣ ꯅꯣꯛꯂꯝꯕ ꯊꯥꯖ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯦꯞꯂꯒ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯊꯦꯝꯕꯁꯨ ꯊꯥꯖꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯔꯦꯁꯦ, ꯅꯪꯒꯤ ꯅꯤꯡꯕꯗꯣ ꯉꯁꯤꯗꯤ ꯊꯨꯡꯂꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯑꯩꯁꯨ ꯃꯥꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯩꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯖ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯊꯦꯝꯕꯅ ꯃꯥꯡꯒꯣꯜꯗꯨꯗ ꯍꯣꯔꯦꯟ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯑꯋꯥꯠꯄꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯃꯥꯜꯁꯨ ꯂꯥꯛꯏ꯫ ꯇꯣꯃꯥꯜ ꯎꯕꯗ ꯊꯦꯝꯕ ꯇꯣꯃꯥꯜꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯍꯟꯗꯨꯅ, ꯃꯥꯃ, ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯣꯔꯦꯟ ꯆꯪꯒꯗꯕ ꯃꯄꯣꯠꯁꯤꯡꯁꯦ ꯁꯨꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯇꯣꯃꯥꯜ ꯊꯦꯝꯕꯅ ꯁꯦꯝꯂꯝꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯏ꯫ ꯅꯪꯒꯤꯁꯤ ꯄꯣꯠ 4ꯗꯤ ꯋꯥꯠꯂꯦ, ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯗ꯫ ꯌꯥꯔꯅꯤ, ꯌꯥꯝ ꯐꯖꯅꯁꯨ ꯁꯦꯝꯂꯝꯂꯤꯅꯤ ꯅꯪꯗꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯦꯝꯕꯅ, ꯃꯥꯃꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯅꯪ ꯄꯥꯎ ꯍꯥꯏꯈ꯭ꯔꯕ? ꯍꯣꯏ ꯃꯥꯃ, ꯑꯩ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯥꯏꯈ꯭ꯔꯕꯗꯤ꯫ ꯑꯗꯣ ꯃꯥꯃ, ꯁꯨꯝꯕ ꯊꯧ ꯇꯧꯕꯁꯤ ꯅꯨꯡꯗꯥꯡꯗ ꯂꯣꯏꯅ ꯇꯧꯅꯩ ꯍꯥꯏꯗꯥꯏꯅꯦ? ꯀꯃꯥꯏꯅ ꯅꯨꯡꯊꯤꯟꯒꯤ ꯄꯣꯕꯣꯞꯁꯤꯗ ꯇꯧꯗꯣꯏꯅꯣ? ꯇꯣꯃꯥꯜ ꯄꯣꯠꯆꯩꯁꯤꯡꯗꯨ ꯁꯦꯝꯅ ꯁꯦꯝꯅ, ꯑꯩꯒꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯥꯏꯗꯦ꯫ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯁꯛꯁꯤꯡꯗꯨꯁꯨ ꯅꯪꯅ ꯉꯝꯅꯅꯕ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯀꯝꯗꯧꯅ? ꯃꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯆꯪꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯆꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯊꯦꯝꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯩ꯫ ꯄꯨꯝꯅꯃꯛꯇꯨ ꯇꯣꯛꯊꯣꯛꯂꯒ ꯃꯔꯛ ꯊꯠꯂꯒ, ꯐꯔꯦ ꯃꯥꯃ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕꯅꯤ꯫ ꯀꯩꯕꯨꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯃꯥꯃ, ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯦ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤꯗꯨꯒꯤ ꯊꯋꯥꯏ ꯆꯪꯏ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯆꯥꯛꯁꯨ ꯆꯥꯏ, ꯑꯩ ꯂꯣꯏꯅꯕꯤꯅ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯥꯅ ꯇꯧꯏ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯕꯅꯣ? ꯇꯣꯃꯥꯜ ꯊꯦꯝꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯉꯥꯎꯕꯁꯤꯗꯤ, ꯏꯕꯦꯝꯃꯁꯦ ꯊꯋꯥꯏ ꯆꯪꯂꯕꯁꯨ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯥꯖꯒꯤ ꯃꯁꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛ ꯆꯪꯖꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕꯅꯤꯅꯦ꯫ ꯃꯥꯅ ꯆꯥꯕ ꯊꯛꯂꯤꯉꯩꯗ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯄ꯭ꯔꯣ? ꯊꯦꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯉꯥꯡꯂꯛꯇꯦꯕꯨ꯫ ꯑꯗꯨꯅꯤ, ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏꯗꯣ ꯆꯪꯖꯔꯒ ꯆꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯄꯨꯝꯅꯃꯛꯁꯦ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯂꯕꯅꯤ꯫ ꯊꯥꯖꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ, ꯂꯥꯡꯂꯦꯟꯅ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯤꯕꯗꯨ ꯊꯥꯖꯒꯤ ꯍꯛꯆꯥꯡꯅ ꯁꯣꯟꯊꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯉꯝꯒꯅꯤ? ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯊꯋꯥꯏꯗꯤ ꯅꯠꯇꯕꯅꯤꯅ ꯃꯥꯅꯁꯨ ꯊꯥꯖꯕꯨ ꯃꯁꯥ ꯁꯣꯜꯍꯟꯅꯤꯡꯗꯕꯒꯤꯗꯃꯛ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯃ, ꯊꯥꯖꯅ ꯇꯧꯔꯝꯕ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏꯁꯤꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ? ꯅꯪꯅꯕꯨꯗꯤ ꯈꯪꯖꯗꯕꯒꯤ ꯍꯪꯂꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯒ ꯊꯥꯖꯒꯤ ꯊꯋꯥꯏꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤꯅꯦ꯫ ꯐꯔꯦꯅꯦ, ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯕꯨ ꯑꯍꯤꯡꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯃꯗꯨ ꯄꯜꯂꯛꯄꯗꯨꯗ ꯊꯦꯝꯕ ꯅꯣꯛꯂꯒ ꯃꯥꯅ ꯊꯦꯡꯅꯈꯤꯕ, ꯃꯥꯅ ꯐꯃꯨꯡꯗ ꯅꯝꯕꯔ 1 ꯇꯧꯁꯤꯟꯈꯤꯕꯁꯤꯡꯗꯨ ꯐꯥꯎꯕ ꯍꯦꯛ ꯂꯤꯗꯨꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯥꯏꯕꯗꯨꯗ ꯇꯝꯃꯤ꯫ ꯃꯥꯕꯨ ꯕꯨꯠꯅ ꯀꯤꯈ꯭ꯔꯦ ꯀꯥꯏꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯇꯝꯂꯤ꯫ ꯑꯉꯥꯎꯕꯁꯤꯗꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ꯫ ꯅꯪ ꯀꯤꯕꯒꯤ ꯅꯠꯇꯦꯅꯦ, ꯀꯨꯜꯂꯅ ꯊꯥꯗꯣꯛꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯀꯨꯜꯂꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯀꯨꯜꯂꯒꯤ ꯃꯃꯥꯡꯗꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒꯅ ꯂꯥꯡꯂꯦꯟꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯊꯋꯥꯏ ꯃꯈꯣꯏ ꯄꯨꯂꯞ ꯁꯥꯟꯅꯗꯨꯅ ꯅꯪꯒꯤ ꯃꯅꯤꯡꯊꯣꯡꯁꯤꯗ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯅꯪ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯈꯪꯕꯗꯒꯤ
ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯤꯅꯕ ꯀꯣꯜ ꯂꯪꯈꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯆꯠꯆꯈꯤꯕꯅꯤ꯫ ꯊꯦꯝꯕ ꯃꯥꯗꯤ ꯕꯨꯠꯅ ꯃꯥꯕꯨ ꯀꯤꯔꯦ ꯍꯔꯥꯎꯔꯨꯔꯒ ꯃꯥꯕꯨ ꯀꯤꯔꯝꯗꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕꯤ ꯊꯥꯖꯗ ꯋꯥꯔꯧꯖꯔꯛꯏ ꯃꯔꯝꯗꯤ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤ꯫ ꯑꯗꯨꯗꯤ ꯃꯥꯃꯥ ꯊꯋꯥꯏꯁꯤꯁꯨ ꯑꯣꯏꯗꯕ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯉꯤꯀꯣ? ꯃꯁꯤꯗꯤ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ꯫ ꯐꯔꯦ ꯐꯔꯦ ꯁꯦ ꯄꯣꯠꯁꯤꯡꯁꯦ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯂꯒ ꯊꯥꯡꯗꯣꯛꯅꯕ ꯍꯨꯏ ꯍꯧꯗꯣꯡꯅ ꯁꯣꯛꯂꯣꯏꯗꯕ ꯃꯐꯝꯗ ꯊꯝꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯇꯧꯒꯗꯕ ꯆꯪꯒꯗꯕꯁꯤꯡꯗꯨ ꯁꯦꯝꯂꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯊꯥꯖꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫